Taranithoi suba state level pineapple festival pangthokre. Festival asina lamdam asigi kihom thariba lomisingi punsigi thak wangkhadan bangamgani haina Manipuri Governor Dr. Nazma Heptulana haikre. Bebishana misigi mayokta miyamgi khongjang hanba leitre. Thangmaiban thayo club mamangda khutang sarai hanbagi khongjang changchinkre. Jeribamgi Baiboni Jerimukta Laiba Nursery Bamboo Plants Farm Minister T.H. Shyamkumar Haktengna Satuna Yangchinkre. Thasigi tara nipan gi ayuk pung mapan makhairom taba matamda Imphal Morelambi Paringi Khongkhangdagi mafom khangdana mangkiba Iram Sifai Awang Lekai Amom Utamjit Chahi Kunipan ngasi ayuk asib haksang wena phangba ngamkhre. Yai phalamjing lup pisum ningom lerake community hall da sayol asigi ani suba mau kaitel ngasi kakre. Mamangum na ngasi su miyamna mau gi potsai sing pamna leinake. Pung nifunipan gi moreban lotion kre police ki makok thongba singa khongjang changsiliba singa wari sana kre. Tengnopal gi disi ki khuthang da CSO singna davi taruk yauba charter of demand ama pisin kre. Tampaki district taruk ki oina ngasi kumjali singani taramapan gi taret suba economic census Imphal East district ki deputy commissioner Dr. Rangita Baliwai khom na hokdokre. BEd second year pupil teacher na sinduna ngasi teaching aids exhibition lising ni taramapan DM College of Teachers Education ge multi-purpose hall da pangthokre. Sana konung utra sangle na sinduna numitara ni sugna satharkiba unau konde hunba thorom losinkre. Salgi mapan suba mapok kumon thorom pangthokre. Mamangai de leiramba serengba singa hojik leiriba singa yengnaba matamda khenaba kya leire haina serengba singa apunba lop salgi secretary Jivan Moirang themna phongdokre. Nong ningthina ta dabadagi low uba yadraba tiger camp ki akoi beda leiba low paricha niromda MI department na honaduna ising pikre ising phangdana wana leiramba mafam singda ising phanganbada lowmi singna nungaiba phongdorokbe. BJP organizational election lisingani taramapan ga mari leinana BJP Manipur Pradesh na sinduna state level workshop ama Kanchipur da leiba party ki office ta pangthokre. Workshop aduda party ki state president Babananda Rajya Sabha gi MP oibeta natana North East ki General Secretary Organization Ajay Jamwal saru yakhe. Tha asigi kunmapandagi mathang thage ama phawba Bhopal da pangthokadaba Senior and Junior National Canoeing and Kayaking Championship ta saruk yagadaba Bishnupur District Canoeing and Kayaking Association ki sanaroi yangkhai nipan saba team ngasi BJP Manipur Pradesh ki Vice President Moirangthem Asni Kumar na lamthakre. Manipur gi ahan boina RO water purifier GPS tracker LED light amadi LED television puthokpa ngamba virus haina mingthonba company ama Nauremthong khulem lekai da sangnai economist Professor N Mohendra Singh na hangdokre. Ngasi ayuk kaina laisang da pangthokiba Krishna Janashtami gi thoromda Lok Sabha gi MP Dr. R. K. Ranjan miyam golone na saruk yaduna isor gi mafamda yaifathongni kre. Thobal Nonggang Khongdagi Dr. Akoijam Priyo Kumar da Asia Pacific Golden Achiever Award lisingani taramapan khusinara kre. Mohan Surang Mohotsap ta saruk yaruba Poiring Anbi Film Production Art and Culture Association gi artist singbo thagat paphongdok pagalone na harau payam okre. Hojik chathariba Indo-Naga peace talk ki anauba interlocutor ama athuba matamgi manungda sinbinaba NSCN IM na Bharat ki Prime Minister Narendra Modi da taksin krai. Hojik Nagaland ki Governor oiriba RN Ravina Naga Santi gi wari asigi interlocutor su oiribani. Arunachal Pradesh ki MLA hatpada senabani haiba NSCN IM gi Major Ukhrul dagi Lukim Mangsaba amadi Arunachal Pradesh ki Tirap dagi Jai Kishan Sar Mangarang Dimapur town dagi Assam Rifles na fagat pangam krai. Additional District Magistrate ADM Sibsagar Assam na lokhalakpa section thorangi serok moina Sibsagar amadi Nagaland State ka taina bangam khaida thasigi kunithoi dage numidang pung taruk dage ayuk pung taruk phawba curfew thamkhrai athingba se numit humpuni sanagani hairi. INX media corruption case ka mari lenana naha numidang masagi memdagi CBI na fakhraba Congress leader P. Chidambaram Delhi court ngarang numit marini CBI gi custody da thamduna masil hangduna justify tawna bakhangan khrai.